Mamang sehigi me ahumdagi Manipur tholiba irang asigi waroisin ama puraknaba ahanboina ngasi Ministry of Home Affairs na sinduna Naga Meitei amadi Kuki phurupki MLA amadi Minister Singh ngasi numityungba matung pung ama makhai tabadagi New Delhi gi Khan Market ke kun 20 Subramaniam Bharti Mark da leiba Ministerial Hall da Mipham chathaba Houkhre Mipham asida kari karamba wafam khanaki amadi karamba wafam da irang asigi waroisin ama purakpa ngamgani haibasi Manipur gi mipung khudimagna yamna khaurangna ngainaba amadi sabamna ba amasu oiri Mipham asigi mangoinana New Delhi dage fangba thajaba yaba pawmagi matungina ngasigi Mipham asida Meitei gi maikei dage wari sanaba yawnaba Kangalakiba MLA amadi Minister Singh amata sithadana yaugani Nagagi wenasu NPF ki lusingba Minister Awangvong Nyumai Party sigi maugi MLA Loshidiko amadi Ukhrul gi MLA Ramuivana Mipham asida saruk yari adumainamag Manipur manungda tongan balengak ama tanduna Kuki len semna honariba Kuki gi maikei dagi Minister Lepau Hokip yauna MLA mangana saruk yagadoriba asida mioi ahum khaktamak saruk yarba yai hairi Kuki gi maikei dagi Mipham asida BJP dagi board karkiba Horticulture Minister Lepau Hokip Tipaimuk SC gi MLA Ngursanglur Sanate Henglep ki BJP gi MLA Lejamang Hokip Saikot ki BJP MLA Paunglianlal Hokip amadi Independent Mirep oina Mikhal Mai Palkiva Saitu SC gi MLA Houkhre ki Genda saruk yana bakhangalaki hairi